ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤꯀꯣ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯁꯦ ꯃꯥꯁꯦ ꯃꯁꯛ ꯃꯇꯧꯁꯦ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯐꯖꯕꯝ ꯈꯪꯗ ꯐꯖꯩ ꯀꯥꯟꯅ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯅꯤꯡꯉꯣꯏ, ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯀꯥꯟꯗ ꯃꯥꯁꯦ ꯃꯔꯥꯁꯤ ꯃꯒꯨꯟꯁꯦ ꯍꯦꯛꯇ ꯑꯔꯣꯏꯕꯤ ꯁꯨꯠꯇ ꯂꯩꯕ ꯃꯤꯅꯤ ꯍꯥꯏ꯫ ꯌꯦꯡꯉ ꯅꯨꯡꯁꯤꯕꯗꯣ ꯑꯣꯏꯌꯦ꯫ ꯍꯣꯏ, ꯂꯩꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯤ꯫ ꯏꯁꯥꯅ ꯏꯁꯥꯁꯦ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅ ꯊꯥꯒꯠꯆꯗ꯭ꯔꯗꯤ ꯀꯅꯥꯅ ꯊꯥꯒꯠꯄꯤꯔꯛꯀꯅꯤ ꯅꯠꯇ꯭ꯔꯥ? ꯑꯗ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯅ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃꯈꯛ ꯀꯣꯏꯖꯕꯖꯥꯠꯅꯤꯗ꯫ ꯂꯩꯀꯥꯏ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯀꯣꯏꯅꯈꯤꯕꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤꯀꯣ ꯃꯣꯏ ꯁꯥꯏ ꯍꯥꯏꯇꯥꯔꯦ, ꯍꯧꯖꯤꯛ ꯏꯕꯨꯡꯁꯤꯒꯤ ꯁꯥꯏꯁꯦ, ꯃꯥ ꯀꯣꯏꯔꯤꯕ ꯁꯥꯏꯁꯦ ꯁꯪꯖꯔꯛꯇꯅ ꯂꯨꯝꯖꯔꯛꯇꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯂꯩꯀꯥꯏ ꯑꯣꯏꯔꯁꯨ ꯃꯣꯏꯁꯦ ꯂꯥꯞꯅꯩꯌꯦꯕꯀꯣ, ꯃꯣꯏ ꯈꯨꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ, ꯂꯩꯀꯥꯏꯁꯨ ꯌꯥꯝ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗ ꯃꯣꯏ ꯁꯥꯏꯁꯤꯅꯀꯣ ꯂꯩꯁꯥꯕꯤꯒ ꯈꯔ ꯐꯥꯔꯛꯄ, ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯟ ꯀꯩꯀꯥ ꯆꯠꯄꯗ ꯑꯗꯨꯝ ꯎꯕꯗ ꯑꯁꯤꯉꯥꯡ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯦ ꯀꯥꯏꯅ ꯈꯟꯕ꯫ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯑꯁꯤꯃꯗꯤ ꯀꯣꯏꯔꯒꯦꯗ, ꯁꯤꯃꯗꯤ ꯃꯁꯛꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯀꯥꯏꯅ ꯀꯥꯕꯛ ꯈꯟꯕ꯫ ꯑꯗꯨꯃꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯃꯥꯁꯦ ꯂꯧꯔꯒꯦ ꯀꯣꯏꯔꯒꯦ, ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯒꯀꯣ, ꯇꯤꯡ ꯂꯥꯎꯕ ꯑꯃ, ꯊꯃꯣꯏꯗ ꯇꯤꯡꯒ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯒ ꯅꯨꯡꯁꯤꯈꯤꯕ ꯀꯣꯏꯅꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯩ ꯁꯨꯝ ꯐꯥꯒꯤ ꯖꯨꯒꯥꯏꯀꯣ, ꯂꯩꯀꯥꯏ ꯃꯁꯦꯟꯅꯤ, ꯃꯕꯨꯡ ꯑꯃꯒ ꯃꯆꯜ ꯑꯃꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄ, ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯕꯗꯩ ꯃꯣꯏꯕꯥꯅꯤꯁꯦ ꯐꯥꯒꯤ ꯁꯨꯝ ꯅꯝꯕꯔꯒꯁꯦ ꯂꯩꯅꯕꯗꯒꯤ, ꯃꯦꯁꯦꯁꯀ ꯈꯔ ꯊꯥꯅꯕ, ꯋꯥꯔꯤꯈꯔ ꯁꯥꯟꯅꯕꯗꯒꯤ ꯈꯪꯅꯈꯤꯕꯗꯒꯤ ꯀꯣꯏꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯕꯥꯅꯤꯁꯦ꯫ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯍꯥꯏꯀꯣ꯫ ꯑꯗꯒꯤ ꯂꯩꯀꯥꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕꯁꯦ ꯑꯌꯥꯝꯕꯅ ꯁꯨꯃꯥꯏꯅꯁꯨ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ, ꯍꯥꯏꯗꯤ ꯑꯆꯥꯄꯣꯠꯃꯛꯇ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯦꯟꯁꯥꯡꯃꯛꯇ ꯑꯣꯏꯔꯣ ꯑꯗꯨꯝ ꯊꯤꯟꯅꯕꯁꯦ ꯌꯥꯝꯅ ꯇꯧꯒꯜꯂꯤ ꯍꯥꯏꯀꯣ꯫ ꯏꯕꯨꯡꯁꯦ ꯃꯥꯁꯨ ꯌꯥꯝ ꯇꯧꯔꯛꯑꯦ ꯍꯥꯏ꯫ ꯑꯗꯒꯤ ꯃꯣꯏ ꯁꯥꯏꯅꯀꯣ, ꯃꯣꯏꯔꯣꯝꯗ ꯍꯥꯏꯇꯥꯔꯦꯅꯦ, ꯏꯄꯥꯟꯒꯨꯝꯕꯒ ꯂꯩꯕꯒꯤ, ꯑꯩꯈꯣꯏꯒꯤ ꯏꯄꯥꯟꯗꯗꯤ ꯈꯦꯔꯁꯦ ꯇꯧꯒꯜꯂꯤꯗꯅ, ꯈꯦꯔꯗꯒꯤ ꯉꯥ ꯊꯣꯡꯕꯒꯨꯝꯕ ꯀꯁꯦ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯗꯣꯏꯅꯦꯕꯀꯣ꯫ ꯅꯨꯃꯤꯠꯀ ꯇꯥꯔꯀꯥꯟꯗꯀꯣ, ꯃꯝꯃꯀꯥꯟꯗ ꯑꯗꯨꯝ ꯂꯧꯕ ꯆꯠꯇꯣꯏꯅꯤ꯫ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯈꯤ ꯍꯥꯏ꯫ ꯁꯪꯒꯥꯕ ꯑꯃꯃꯛꯇ ꯂꯩꯕ ꯑꯣꯏꯔꯣꯀꯣ, ꯑꯗꯨꯝ ꯑꯦꯟꯁꯥꯡꯁꯦ ꯑꯗꯨꯝ ꯕꯥꯃꯣꯟꯅ ꯊꯣꯡꯕ ꯆꯥꯛ ꯑꯗꯨꯝ ꯄꯤꯅꯩꯌꯦꯕꯀꯣ, ꯄꯤꯅꯕ ꯈꯣꯠꯅꯕꯁꯦ ꯇꯧꯋꯦ꯫ ꯑꯗ ꯏꯕꯨꯡꯗꯤ ꯃꯥꯒꯤꯗꯤ ꯀꯌꯥ ꯄꯤꯈꯤꯗꯦ, ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯄꯤꯒꯦ ꯍꯥꯏꯕꯁꯦ ꯏꯀꯥꯏꯕꯀꯣ꯫ ꯑꯗ ꯅꯨꯄꯤꯗꯨꯅꯗꯤ ꯌꯥꯝ ꯄꯤꯔꯛꯈꯤ, ꯃꯣꯏ ꯁꯥꯏꯁꯤꯅꯗꯤ ꯌꯥꯝ ꯄꯤꯔꯛꯑꯦ ꯍꯥই꯫ ꯑꯗꯨꯒ ꯎꯇꯤꯒ ꯊꯣꯡꯕꯁꯦ, ꯅꯣꯏ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯉꯦ? ꯎꯇꯤꯒ ꯊꯣꯡꯉꯦ ꯍꯥꯏꯕꯁꯦ, ꯎꯇꯤ ꯐꯣꯡ ꯁꯥꯕꯁꯦ ꯌꯥꯝ ꯍꯥꯎꯋꯤꯗꯅꯀꯣ꯫ ꯑꯗ ꯍꯥꯎꯕꯅꯤꯅ ꯏꯕꯨꯡꯁꯦ ꯑꯁ ꯆꯥꯅꯤꯡꯉꯦꯒ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯑꯣ ꯈꯣꯠꯄ ꯂꯥꯛꯑꯣ ꯀꯥꯟꯗꯒ ꯑꯗꯨꯝ ꯂꯧꯕ ꯑꯗꯨꯝ ꯆꯠꯈꯤ꯫ ꯑꯗꯒꯤ ꯅꯨꯡꯗꯥꯡ ꯍꯥꯏꯇꯥꯔꯦꯅꯦ, ꯅꯨꯡꯗꯥꯡꯁꯦ ꯋꯥꯛꯀꯤꯡ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯁꯤꯗꯀꯣ, ꯏꯕꯨꯡꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗꯀꯣ, ꯑꯩꯈꯣꯏꯒꯤ ꯀꯣꯏꯅꯕ ꯍꯧꯒꯠꯂꯛꯄꯒꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯕꯤꯠꯀ ꯊꯤꯅ ꯂꯩꯕ ꯑꯃ ꯂꯩꯗꯥꯏꯅꯦꯀꯣ꯫ ꯑꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯗꯨꯝ ꯍꯥꯄꯦꯜ ꯑꯃ ꯁꯦꯠꯂꯒꯀꯣ ꯑꯗꯨꯝ ꯍꯥꯏꯊꯗꯣꯏꯅꯦꯕꯀꯣ, ꯃꯈꯣꯡ ꯑꯗꯨꯝ ꯍꯥꯏꯊꯗꯣꯏꯅꯤ꯫ ꯑꯗꯒꯤ ꯁꯦꯡꯅ ꯑꯩꯈꯣꯏ ꯀ꯭ꯋꯥ ꯁꯥꯗꯥꯒꯨꯝꯕꯀꯣ, ꯃꯥ ꯀ꯭ꯋꯥ ꯁꯥꯗꯥ ꯈꯔ ꯆꯥꯏ ꯍꯥꯏ ꯏꯕꯨꯡꯁꯦ꯫ ꯁꯤꯒꯨꯝꯕ ꯍꯩꯒꯨꯝꯕꯒ ꯍꯦꯛ ꯆꯥꯅꯤꯡꯕ ꯑꯣꯏꯕꯁꯦ, ꯃꯣꯏ ꯑꯗꯥꯏ ꯗꯨꯀꯥꯟꯗꯩ ꯂꯩꯗꯕꯤꯗ ꯃꯣꯏꯒꯤ ꯁꯥꯏ ꯍꯣꯏꯔꯣꯝꯒꯤ ꯗꯨꯀꯥꯟꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯇꯣꯏꯅꯦꯕ ꯃꯥꯁꯦ, ꯃꯣꯏ ꯃꯃꯥꯟꯅꯕ 2-3 ꯇꯧꯔꯒ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯌꯥꯗ꯭ꯔꯒꯁꯨ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯃꯅꯥꯎꯄꯥꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯕꯨꯡꯁꯦ ꯃꯥꯁꯦ ꯃꯈꯣꯡꯗ ꯍꯥꯏꯊꯗꯣꯏꯅꯤ꯫ ꯍꯥꯏꯊꯔꯒ ꯃꯣꯏ ꯁꯥꯏꯒꯤ ꯍꯥꯏꯇꯥꯔꯦ, ꯃꯣꯏ ꯁꯥꯏꯒꯤ ꯃꯃꯥꯁꯦ ꯀ꯭ꯋꯥ ꯖꯗ꯭ꯔꯥ ꯆꯥꯏ ꯍꯥꯏꯌꯦꯕꯀꯣ꯫ ꯃꯣꯏ ꯃꯃꯥꯒꯤ ꯀ꯭ꯋꯥ ꯍꯦꯛ ꯂꯩꯕꯤ, ꯃꯥꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯇꯧꯋꯤ ꯍꯥꯏ꯫ ꯑꯍꯥꯟꯕ ꯅꯧꯔꯤꯉꯩ ꯇꯥꯏꯃꯤꯡꯗꯗꯤ ꯇꯣꯏꯅ ꯏꯕꯨꯡꯁꯦ ꯃꯥꯁꯨ ꯑꯗꯨꯝ ꯄꯤꯖꯔꯝꯃꯦꯕꯀꯣ꯫ ꯑꯗꯣ ꯈꯤꯇꯪ ꯀꯨꯏꯁꯜꯂꯛꯄꯗꯒꯤꯗꯤ ꯄꯤꯗꯕ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ꯫ ꯍꯥꯏꯗꯤ ꯑꯁ ꯉꯁꯤꯗꯤ ꯁꯦꯜ ꯌꯥꯎꯔꯛꯇꯦ, ꯅꯪ ꯍꯥꯏꯐꯦꯠꯇꯤ ꯎꯅꯤꯡꯉꯤꯁꯦ, ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯅꯤꯡꯉꯤ ꯅꯁꯛꯇꯣꯒ ꯊꯣꯡꯒꯥꯟꯗꯒ ꯍꯥꯏꯐꯦꯠ ꯂꯦꯞꯄꯒꯀꯣ, ꯑꯗꯨꯝ ꯏꯔꯥꯡ ꯀꯥꯟꯅꯕꯗꯣꯀꯣ, ꯏꯔꯥꯡ ꯆꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ, ꯀꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯏꯕꯨꯡ ꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯂꯥꯏꯔꯕꯁꯨ ꯅꯠꯇꯦ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯂꯧꯁꯤꯡ ꯂꯩꯖꯩ, ꯑꯗꯨꯒ ꯏꯪꯈꯣꯜ ꯁꯝꯕꯜꯁꯨ ꯑꯗꯨꯝ ꯂꯩꯖꯩꯕꯀꯣ꯫ ꯑꯗꯨꯅ ꯃꯁꯥꯅ ꯇꯥꯟꯖꯕ ꯁꯦꯜ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯂꯣꯏꯔꯒ ꯇꯥꯟꯖꯕ ꯁꯦꯜꯗꯨꯅ ꯅꯁꯥꯒꯤ ꯆꯥꯎꯊꯣꯛꯅꯕ ꯇꯧꯖꯧ ꯍꯥꯏꯕ ꯏꯃꯨꯡꯅꯤ ꯍꯥꯏ꯫ ꯑꯗ ꯃꯃꯥ ꯃꯄꯥꯗꯒꯤ ꯀꯣꯏꯕ ꯆꯠꯄ ꯈꯣꯠꯄꯒꯤ ꯄꯩꯁా ꯑꯗꯨꯝ ꯅꯤꯕꯁꯨ ꯇꯜꯂꯕꯅꯤꯅꯀꯣ, ꯏꯕꯨꯡꯁꯦ ꯃꯥꯁꯦ ꯊꯕꯛ ꯁꯨꯕꯁꯦ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯕ꯫ ꯑꯗꯨꯃꯛꯅ ꯁꯤꯉꯩ ꯑꯩ ꯄꯩꯁꯥ ꯁꯤꯉꯩ ꯇꯥꯟꯗꯕ ꯌꯥꯗꯦ ꯈꯣꯠꯇꯕ ꯌꯥꯗꯦꯅ ꯆꯠꯄꯗꯤ ꯆꯠꯈꯤꯗꯦ꯫ ꯑꯗꯨꯝ ꯏꯃꯨꯡꯒꯤ ꯚꯥꯔꯁꯨ ꯄꯨꯗꯕꯅꯤꯅꯀꯣ, ꯁꯨꯞꯅꯇꯪꯒꯤ ꯗꯦꯠ ꯆꯠꯂꯝꯗꯥꯏꯒꯤ ꯄꯩꯁꯥꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯔꯛꯇ ꯈꯤꯇꯪꯒꯤ ꯆꯠꯄꯅꯦ꯫ ꯊꯕꯛ ꯁꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯃꯣꯏꯁꯦ
ꯑꯩꯈꯣꯏ ꯔꯪ ꯌꯨꯝꯒꯤ ꯔꯪ ꯍꯥꯏꯕ ꯈꯣꯠꯄꯁꯦ ꯁꯤꯒꯨꯝꯕꯁꯦ ꯆꯠꯂꯤ ꯑꯗꯒꯤ ꯐ꯭ꯂꯣꯔ ꯊꯥꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗꯤ ꯅꯨꯃꯤꯠ ꯌꯥꯝꯗ꯭ꯔꯕꯗ 10ꯅꯤ ꯆꯠꯄꯁꯨ ꯌꯥꯎꯏ ꯅꯨꯃꯤꯠ ꯌꯥꯝ ꯁꯥꯡꯉꯕꯗ 10ꯅꯤ ꯑꯗꯩ ꯊꯥ ꯑꯃꯒ ꯆꯠꯄꯒ ꯌꯥꯎꯁꯜꯂꯛꯄꯁꯤꯗꯤ ꯊꯥ ꯑꯃ ꯐꯥꯅꯤ ꯀꯩꯁꯨ ꯆꯠꯇꯦ ꯍꯥꯏꯕ ꯁꯨꯅꯤꯡꯉꯛꯇꯦ ꯍꯥꯏꯕ ꯊꯕꯛꯁꯦ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯈꯤꯇꯪ ꯇꯣꯅꯥꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯁꯨꯃꯥꯏꯅꯒ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯤꯗꯀꯣ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯁꯦꯀꯣ ꯃꯣꯏ ꯁꯥꯏꯒꯤ ꯃꯕꯨꯡꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯁꯦ ꯊꯕꯛꯀ ꯄꯨꯟꯕꯒ ꯌꯥꯎꯋꯦ ꯍꯥꯏꯌꯦꯕꯀꯣ ꯄꯨꯟꯕꯒ ꯌꯥꯎꯋꯦ ꯕꯤꯠ ꯀꯌꯥꯝ ꯂꯩ ꯍꯥꯏꯗꯤ ꯐꯔꯁꯄꯨꯗ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯃꯌꯥꯝꯕꯅꯤ ꯊꯕꯛ ꯁꯨꯃꯤꯟꯅꯩꯁꯦ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯋꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤ ꯁꯨꯔꯗꯤ ꯄꯩꯁా ꯄꯤꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯒꯤꯗꯤ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯇꯧꯕ ꯀꯩꯅꯣꯝ ꯆꯥꯕꯁꯤ ꯍꯧꯅꯁꯥꯅꯤꯗꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯁꯤꯗ ꯆꯥꯛꯁꯦ ꯏꯕꯨꯡꯁꯦꯀꯣ ꯃꯣꯏ ꯁꯥꯏ ꯍꯣꯏꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏ ꯁꯥꯏ ꯍꯣꯏꯗꯒ ꯆꯥꯎꯔꯨꯁꯤ ꯈꯣꯠꯂꯨꯁꯤꯒ ꯍꯥꯏꯅ ꯆꯠꯂꯦ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯃꯣꯏꯁꯦ ꯉꯥꯅꯨ ꯍꯥꯏꯇꯥꯔꯦꯅꯦ ꯉꯥꯅꯨ ꯁꯦꯝꯕꯖꯥꯠꯅꯤꯗ ꯑꯗꯩ ꯉꯥꯅꯨ ꯁꯦꯝꯕꯁꯤꯗ ꯕꯥꯔꯇꯤꯟ ꯄꯨꯊꯣꯔꯛꯑꯣ ꯏꯁꯤꯡ ꯑꯗꯒꯤ ꯊꯥꯡ ꯑꯗꯒꯤ ꯁꯗꯟ ꯀꯩꯀꯥ ꯄꯨꯊꯣꯔꯛ ꯈꯣꯠꯇꯣꯔꯒꯅ ꯍꯥꯏꯕꯁꯤꯗ ꯏꯕꯨꯡꯁꯤꯒꯤ ꯃꯣꯏ ꯁꯥꯏꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯐꯗꯤ ꯈꯨꯗꯩ ꯃꯇꯦꯛ ꯍꯥꯏꯗꯣꯏꯔꯥ ꯐꯗꯤꯔ ꯑꯃ ꯏꯜꯂꯦ ꯍꯥꯏꯀꯣ ꯃꯁꯝ ꯕꯤꯟꯗꯤ ꯂꯣꯜꯂꯝꯃꯤ ꯍꯥꯏꯀꯣ ꯌꯦꯡꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯨꯕꯗꯣ ꯑꯣꯏ ꯑꯗ ꯃꯥꯅꯒ ꯊꯣꯛꯂꯛꯑꯒ ꯕꯥꯔꯇꯤꯟꯒ ꯊꯥꯡꯗꯣꯛꯑꯒ ꯑꯗꯨꯃꯥꯏꯅꯒ ꯊꯅꯝꯃꯒ ꯅꯣꯛꯐꯦꯠꯀ ꯇꯧꯔ ꯆꯪꯈꯤꯕꯁꯤꯗ ꯏꯕꯨꯡꯁꯦ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯕꯤꯠꯁꯦ ꯑꯔꯣꯏꯕꯤ ꯂꯩ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯃꯥꯒ ꯀꯣꯏꯅꯖꯕꯤ ꯅꯨꯡꯁꯤꯖꯕꯤ ꯑꯃꯒꯤ ꯏꯃꯨꯡꯗ ꯆꯪꯕ ꯐꯪꯖꯕ ꯀꯥꯏꯁꯦ ꯅꯨꯄꯥꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯉꯀꯥꯟꯗ ꯆꯪꯕ ꯅꯠꯇꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯆꯪꯕꯁꯦꯀꯣ ꯑꯗꯩ ꯃꯥꯁꯦ ꯆꯪꯉꯒ ꯑꯗꯨꯝ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔ ꯂꯩꯕꯗꯣꯀꯣ ꯑꯗ ꯈꯟꯒꯤ ꯍꯥꯏꯌꯦ ꯃꯥꯅ ꯍꯌꯦꯡꯋꯥꯏ ꯃꯥꯁꯦ ꯑꯩꯈꯣꯏꯗꯒ ꯂꯩꯔꯀꯥꯟꯗ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯝꯗꯥꯏꯗ ꯑꯩꯅ ꯀꯩꯀꯩꯅꯣ ꯑꯗꯨꯝ ꯑꯦꯟꯁꯥꯡ ꯁꯦꯝꯕ ꯀꯥꯟꯗꯒ ꯃꯥꯅ ꯄꯨꯊꯣꯔꯛꯇꯣꯏꯅꯦ ꯀꯥꯏ ꯕꯤꯠꯀ ꯊꯤ ꯂꯩ ꯍꯥꯏ ꯅꯨꯃꯤꯠꯁꯦ ꯆꯥꯛꯀꯁꯦ ꯆꯥꯕꯁꯦ ꯆꯥꯐꯝ ꯈꯪꯈꯤꯗꯦ ꯍꯥꯏ ꯀꯩ ꯍꯥꯏꯅꯤ ꯃꯣꯏ ꯁꯥꯏꯗꯣ ꯊꯣꯛꯂꯛꯄ꯭ꯔꯥꯅ ꯌꯦꯡꯅꯤꯡꯕꯗꯣ ꯊꯣꯛꯂꯛꯀꯥꯟꯗꯒ ꯀꯩ ꯍꯥꯏꯅꯤ ꯊꯃꯣꯏꯗ ꯀꯩꯅꯣꯝꯃ ꯊꯃꯣꯏ ꯏꯔꯥꯡ ꯍꯧꯕꯗꯣꯀꯣ ꯑꯗꯩ ꯆꯥꯅꯕꯒꯁꯦ ꯃꯥꯅꯒ ꯃꯌꯥꯝꯒ ꯈꯥꯏꯗꯣꯛꯑꯒ ꯑꯁ ꯂꯣꯏ ꯆꯥꯖꯁꯅꯨ ꯀꯥꯏꯅꯒ ꯈꯟꯕꯗꯣ ꯑꯗꯣ ꯃꯕꯨꯡ ꯃꯃꯥꯡꯗꯗꯤ ꯎꯠꯄ ꯌꯥꯗꯕꯅꯤꯅꯀꯣ ꯌꯥꯝ ꯂꯣꯟꯅ ꯏꯔꯥꯡꯒꯁꯦ ꯇꯧꯅꯈꯤ ꯍꯥꯏ ꯀꯥꯎꯕ ꯉꯝꯗꯦ ꯍꯥꯏꯀꯣ ꯑꯗꯒꯤ ꯃꯇꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯀꯣꯏꯕ ꯆꯠꯄꯁꯤꯅ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯀꯣ ꯃꯤꯅ ꯎꯈꯤꯅꯤ ꯍꯥꯏꯗꯤ ꯂꯩꯀꯥꯏ ꯃꯁꯦꯜ ꯉꯥꯛꯇꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯈꯤꯅꯦꯅ ꯅꯨꯄꯤꯁꯦ ꯃꯥꯁꯦꯀꯣ ꯑꯩꯈꯣꯏ ꯏꯕꯨꯡꯁꯤꯒꯤ ꯃꯣꯏ ꯁꯥꯏꯁꯦ ꯌꯥꯝ ꯊꯥꯞꯅ ꯉꯥꯏꯔ ꯂꯩꯔꯝꯗꯣꯏꯅꯦꯕ ꯏꯕꯨꯡꯅ ꯍꯥꯜꯂꯒꯅꯀꯣ ꯏꯕꯨꯡꯁꯤꯅ ꯌꯥꯝ ꯊꯥꯞꯅ ꯉꯥꯏꯗꯣꯏꯅꯦ ꯍꯥꯏꯗꯤ ꯃꯣꯏ ꯂꯩꯀꯥꯏꯗꯒꯤ ꯈꯔ ꯃꯤꯅ ꯈꯔ ꯈꯪꯅꯗꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯇꯣꯞꯄ ꯈꯨꯟꯐꯧꯁꯦ ꯂꯥꯟꯁꯤꯟꯗꯕꯤ ꯑꯩꯈꯣꯏꯒꯤ ꯂꯝꯍꯥꯡ ꯑꯃ ꯂꯩ ꯍꯥꯏ ꯑꯗꯨꯋꯥꯏꯗꯒ ꯉꯥꯏꯗꯣꯏꯅꯤ ꯉꯥꯏꯔꯒ ꯀꯣꯏꯕꯒ ꯆꯠꯂꯤ ꯍꯥꯏ ꯑꯁ ꯀꯣꯏꯕ ꯆꯠꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏ ꯇꯁꯦꯡꯅ ꯈꯨꯠꯀ ꯄꯥꯏꯃꯤꯟꯅꯔꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯁꯥꯒꯠꯃꯤꯟꯅꯈꯤ ꯂꯩꯀꯥꯏ ꯃꯁꯦꯜ ꯀꯣꯏꯅꯕꯅꯤꯅ ꯅꯍꯥꯟꯈꯩꯗꯤ ꯂꯩꯀꯥꯏꯒꯤ ꯂꯩꯔꯛꯇ ꯑꯗꯒꯤ ꯑꯗꯨꯝ ꯑꯗꯨꯋꯥꯏꯗꯨꯗ ꯃꯣꯏ ꯈꯨꯟ ꯂꯝ ꯑꯗꯨꯋꯥꯏꯗꯨꯗ ꯁꯨꯝ ꯏꯔꯥꯡꯒ ꯀꯥꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯋꯥꯅꯤ ꯑꯗꯣ ꯇꯁꯦꯡꯅ ꯀꯣꯏꯕ ꯆꯠꯄ ꯍꯥꯏꯁꯦ ꯒꯥꯔꯗꯦꯟꯃꯛꯇ ꯑꯃ ꯆꯠꯄ ꯑꯣꯏꯔꯣ ꯑꯃ ꯃꯐꯝ ꯆꯠꯄ ꯑꯣꯏꯔꯣ ꯃꯣꯏꯕꯥꯅꯤꯁꯦ ꯈꯤꯇꯪ ꯐ꯭ꯔꯤꯗꯝ ꯐꯪꯕꯩ ꯇꯥꯏꯞꯇ ꯑꯇꯣꯞꯄ ꯃꯤꯅ ꯎꯔꯒꯁꯨ ꯃꯤ ꯂꯩꯀꯥꯏ ꯃꯁꯦꯜꯅꯤꯅ ꯂꯩꯀꯥꯏꯗꯗꯤ ꯃꯤꯅ ꯎꯈꯤꯅꯤ ꯀꯥꯏꯅ ꯄꯥꯈꯠꯆꯕꯗꯣ ꯑꯗꯣ ꯈꯤꯇꯪ ꯂꯥꯞꯅꯒ ꯆꯠꯂꯗꯤ ꯁꯣꯔꯒꯁꯦ ꯁꯨꯃꯥꯏꯅ ꯀꯥꯏꯅꯒ ꯁꯥꯡꯅ ꯍꯣꯗꯣꯛꯑꯒ ꯃꯣꯏꯕꯥꯅꯤꯒꯤ ꯔꯣꯃꯥꯟꯁꯇꯣ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯃꯅꯤꯡ ꯃꯈꯥ ꯇꯧꯕ ꯐꯪꯒꯅꯤ ꯀꯥꯏꯅꯒ ꯈꯟꯈꯤ ꯈꯨꯠꯀ ꯁꯝꯅꯗꯅ ꯈꯣꯠꯇꯅ ꯋꯥꯔꯤꯒꯁꯦ ꯊꯤ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯩ ꯐꯥꯒꯤꯒ ꯌꯥꯝ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯑꯐꯕ ꯋꯥꯈꯜ ꯈꯟꯕꯗꯒꯤꯗꯤ ꯐꯠꯇꯕ ꯋꯥꯈꯜꯅ ꯍꯥꯟꯅ ꯍꯦꯛꯇ ꯃꯥꯡꯑꯣꯏꯅꯩꯗꯅꯀꯣ ꯐꯠꯇꯕ ꯋꯥꯈꯜꯁꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯈꯟꯖꯟꯕꯁꯦ ꯍꯦꯛꯇ ꯇꯧꯕꯅꯦꯕ ꯏꯕꯨꯡꯁꯦ ꯃꯥꯁꯨ ꯐꯠꯇꯕ ꯋꯥꯈꯜꯁꯦ ꯈꯔ ꯑꯗꯨꯝ ꯈꯟꯕ ꯍꯧꯔꯛꯑꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯁꯦ ꯃꯃꯥꯟꯅꯕꯁꯤꯡ ꯀꯩꯅꯤ ꯍꯥꯏꯕꯒꯤꯔꯥ ꯑꯗꯒꯤ ꯑꯗꯨꯝ ꯃꯁꯥꯅꯁꯨ ꯑꯗꯨꯝ ꯐꯠꯇꯕꯁꯤꯗ ꯁꯔꯨꯛ ꯌꯥꯖꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯃꯁꯥ ꯁꯣꯛꯄꯁꯦ ꯄꯥꯝꯃꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝꯗ ꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯋꯥꯈꯜꯅꯤ ꯐꯠꯇꯕ ꯋꯥꯈꯜꯅꯤ ꯑꯗꯣ ꯃꯁꯥꯅ ꯃꯁꯥꯁꯦ ꯋꯥꯔꯛꯆꯕ ꯉꯝꯖꯗꯕ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯐꯠꯇꯦ ꯀꯥꯏꯅꯒ ꯈꯜꯂꯒ ꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯂꯩꯔꯗꯤ ꯐꯗꯧꯕ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯈꯤꯗꯦ ꯍꯥꯏꯀꯣ ꯏꯕꯨꯡꯁꯦ ꯑꯗꯩ ꯃꯥꯅ ꯁꯨꯝ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯦ ꯃꯣꯏ ꯁꯥꯏꯁꯤꯗ ꯍꯦꯛ ꯐꯣꯟꯗ ꯃꯥꯅ ꯍꯥꯏꯌꯦꯕ ꯇꯁꯦꯡꯅ ꯐꯣꯟꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤꯅ ꯀꯣꯏꯅꯗ꯭ꯔꯦꯀꯣ ꯐꯣꯟꯒꯤ ꯑꯁꯣꯏꯕ ꯑꯃꯅ ꯁꯛ ꯎꯗ꯭ꯔꯕꯅꯤꯅ ꯉꯥꯡꯅꯤꯡꯕ ꯃꯑꯣꯡꯗ ꯉꯥꯡꯕꯁꯤꯗ ꯅꯨꯡꯗꯥꯡ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯨ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯍꯥꯟꯕꯗ ꯁꯥꯎꯔꯒ ꯐꯣꯟꯁꯦ ꯀꯛꯊꯠꯂꯦ ꯍꯥꯏꯀꯣ ꯑꯁꯤꯗꯩ ꯑꯃꯨꯛ ꯇꯧꯔꯦꯀꯣ ꯑꯃꯨꯛ ꯇꯧꯔꯒ
ibungsi loina ongkhatpane hayabako moi saisida nang dumai phone tamido nang na ai nusidabagi natra nangi atopa nusidaba lebai natra yare kainaga smana ka tor nupi na themake ade manai nang na ai nushirdi ko ibungsi na haye nang na ai nushirdi ai na haise yabam thoktabra na moi saisi na sukhumi hai adumba thabak to ai supam pamde hengwai luhongaga yum pala kanda ko ai adum yagi khotke nadi yam phajana haijaba ko ada ibungsinda ke haini mangonda matamduda ko moi saisina yam thina sairakhiba oitari mase ikairaga amuhanna hairoge da kain khangibasu yai matamduda moi saisina mase nusijaba ko nusi haibadi khangeba nusibani na thina su sairaktaba adu ngangsu ngangtaba yaroidi dum haijabadu sum giri taagadi ngasintrasu hayeng natrasu nomodi dum yarakhini da kain khanbagi wakhal lama ibungsigi makoksa chugreba semana dum hanjan haibade kogi moi saisi su dum yak ta yai tare ne ko yasi kadai sum khanba ko nusinaba ko banina dupisina ya thore ko ya thorakbadagi moi anisi yumban mari si thamme ad laikai ga oibanina hoi ngasai gi phatabal thabak tawge ha khalagadi dum ingam dangam me ko bebasi afaba thabak tawbudadi wai do phataba thabak tawbudadi yam thudrane ko moi bani na yumban mari thamkhiba matamse kogi kumai harau ma sengnaga isai gumba lila gumba ko moi laikai gi thodawa to mi kitang latpa timing oibasida sida imungsina su moi sai gi kono biyoibegi ijese khudong chaba lawkhibane ade sidagi di kogi yumba mari thamaba matungdagi di haitarene ibungsigi moi sai se ko size na yam thina khamanba horeba ibungse mase leibam jabam he khangda leibam jabam khangda bayagadi kogi thabal jongbo ro ma oiro kumai harau makta chatpase makhunda sum ai nusina jabido khunda len makhunda sum ngawdi yadamna nupani na ha ngtang chaningba matang ama yawba kandasu mamanabaga hek chaluba achalu kasdagi moi saina khongega kappaga phone torokpa mama thwaji nungai tawa malai matamda tasengna somna kanda ina aso wana nagi damta khala lerega nana koiba sa thoi haibagi wakhalolamda khatnaba yam thina khaman bi tor ebo ko ibungsi moi saisina phone ka se dom pai bi ko de kitanga tatpa ya da bi de thabak sa thokba kumai harau sa thokpa haibasi maktabu koi nupi khonje khape taidna dukan da kai da hape mamang da lepa de nakanda example ni isayeng bachapur lang yeng bachapur ko nakada nupi na wari sanabse kanada wari sanai no nupi da maming hangira kholira kaina taraga ko moi sai kaptana khotana yam thina kappe charaga hendana chadabaga yawgi haiba ko sise ibung makna urubadi te do chade hai chak hoi thawai mai tabi charaga hembado adai mana mu phasa themaga yam honna tawroi kholaroi kana haraga yam nushina jare nushina basida mu ko ibung sina sudum thajaba aidi mabu nushi bire mabu thamosina mase amu hanna thadu aroige na khanjaiba ibung se masu lang phangse kaya khange na khandre hanadi marakta ko mai bani nushina basida ibung se mase atopa nupi number hai tar ene tabu suba chatpadaga mamanabi jingdaga koinaba yawbado ibung jengmaga thabak suminaiba kogi mamanaba jingje moina koiriba nupidugi mamanabi jing laitana nupa koidamni khotamni kaina haiga number ga jek lauraga ibung si din len boy khai boy kana masa pe tawgi boka khongadabani huisina marolama papi huine sengba talli seitoi tumno tumningakpane khamang pai tarene ko the phone waiting kai ka leiba message kai jima sum mana atopa koijeraga su ko ibung sina atopa koijeraga su message kai ka se kaktaba usitaba gidina te tasina marui na lawsal doba din live len boy kai boy to basida moi sai sina khakka kaptana khotana makhutta ko blade leni ga tawdana khamna dana tawgi hai yam nushi hai magi tamakta lepi bedo ko mathanung daga ko chena kap kya yam chatina themba ya dabida hik lawngai ga kappa namise mayam nungai gida ai lal yam khana tawre na mase dagi dum koi nupi angang wa khanai tar
ꯃꯣꯏ ꯁꯥꯏꯁꯦ ꯂꯩꯅ ꯑꯇꯣꯞꯄ ꯌꯦꯡꯕꯒꯤ ꯋꯥꯈꯜꯁꯦ ꯈꯔ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯃꯥꯁꯦ ꯋꯥꯈꯜꯁꯨ ꯁꯨꯝ ꯈꯜꯂꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯂꯩꯁꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯦꯜ ꯈꯔ ꯇꯥꯜꯂꯒ ꯌꯨꯝ ꯄꯥꯜꯂꯒ ꯐꯖꯅ ꯂꯩꯔꯒꯦꯗ ꯀꯥꯏꯅꯒ ꯈꯜꯂꯛꯄ ꯃꯇꯥꯡꯗ ꯃꯥꯁꯦ ꯊꯕꯛꯁꯦ ꯆꯥꯡ ナꯏꯅ ꯁꯨꯝ ꯈꯔ ꯆꯠꯄ ꯍꯧꯔꯛꯑꯦ ꯃꯣꯏ ꯁꯥꯏꯅꯁꯨ ꯆꯠꯂꯣ ꯄꯩꯁꯥ ꯇꯥꯜꯂꯣ ꯌꯨꯝ ꯄꯥꯜꯂꯒꯗꯤ ꯁꯦꯜ ꯈꯔ ꯄꯥꯏꯍꯧꯕꯅ ꯐꯩ ꯀꯥꯟꯅ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯊꯕꯛ ꯁꯨꯕ ꯑꯗꯨꯝ ꯆꯠꯂꯦ ꯋꯥꯔꯤ ꯅꯨꯡꯂꯤ ꯌꯥꯝ ꯐꯖꯅ ꯁꯥꯟꯅꯩ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗꯀꯣ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯛꯄꯖꯥꯠꯅꯤꯗ ꯊꯦꯡꯅꯔꯤꯁꯤꯅ ꯀꯃꯥꯏꯅ ꯊꯦꯡꯅꯒꯦꯗ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯊ꯭ꯔꯨꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏ ꯌꯨꯝꯊꯪꯅꯕ ꯃꯗꯣꯝꯆꯥ ꯀꯩꯀꯥ ꯂꯩꯕꯀꯣ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯗꯣꯏꯔꯥ ꯀꯩꯅꯣ ꯑꯗ ꯃꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯊꯦꯡꯅꯔꯛꯄꯅꯦ ꯊꯦꯡꯅꯕꯁꯤꯗ ꯑꯍꯥꯟꯕꯗꯗꯤ ꯏꯃꯨꯡꯁꯤꯀꯣ ꯃꯣꯏ ꯁꯥꯏꯁꯤꯅ ꯀꯣꯟꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯃꯣꯏ ꯃꯔꯤ ꯃꯇꯥꯁꯤꯡ ꯊꯣꯛꯄꯁꯤꯁꯦ ꯁꯤꯅ ꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥ ꯂꯩꯒꯦꯗꯤ ꯀꯩꯁꯨ ꯈꯜꯂꯝꯒꯗꯕ ꯃꯥꯟꯗꯦꯕꯀꯣ ꯃꯥꯁꯨ ꯗꯤꯜ ꯂꯦꯟꯕꯣꯏ ꯀꯩꯕꯣꯏ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯈꯔ ꯈꯪꯅꯕꯁꯦ ꯍꯧꯕꯖꯥꯠꯅꯤ ꯏꯃꯨꯡꯁꯤꯗ ꯃꯇꯝꯁꯤꯗ ꯃꯥ ꯀꯩꯝꯇ ꯈꯪꯗꯦ ꯑꯗꯩ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯤ ꯍꯧꯔꯛꯑꯦꯕ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯔꯦ ꯀꯥꯏꯅꯒ ꯑꯩꯈꯣꯏ ꯊꯕꯛꯀ ꯆꯠꯂꯨꯔꯒ ꯏꯃꯨꯡꯁꯤꯅ ꯍꯦꯛ ꯃꯣꯏ ꯁꯥꯏꯗ ꯑꯣꯏꯅꯕꯁꯦ ꯃꯣꯏꯁꯦ ꯋꯥꯔꯤ ꯇꯨꯝꯃꯨ ꯌꯥꯔꯦ ꯀꯥꯏꯅ ꯐꯣꯟ ꯀꯛꯊꯠꯄ ꯑꯗꯒꯤ ꯐꯣꯟꯁꯤ ꯃꯥꯡꯖꯧꯅꯅꯀꯣ ꯅꯨꯄꯤꯁꯤꯅ ꯍꯥꯟꯅ ꯍꯥꯏꯔꯝꯕ ꯐꯣꯟꯁꯦ ꯏꯅꯥꯎꯄꯤꯅ ꯋꯥꯏꯒꯦ ꯍꯥꯏ ꯑꯗꯨꯅ ꯋꯥꯏꯒꯦ ꯑꯗꯥꯅ ꯋꯥꯏꯒꯦ ꯍꯥꯏꯒꯦ ꯍꯥꯏꯖꯟꯅꯕꯀꯣ ꯑꯗꯨꯒ ꯃꯣꯏ ꯁꯥꯏꯁꯤꯗꯤ ꯂꯣꯠꯅ ꯅꯨꯄꯥꯁꯤ ꯀꯣꯏꯔꯕꯖꯥꯠꯅꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯕꯨꯡꯁꯤꯒ ꯈꯔ ꯈꯦꯠꯅꯕ ꯅꯨꯄꯥꯁꯤꯅ ꯂꯥꯡꯁꯤ ꯐꯖꯅ ꯊꯥꯛꯑꯕꯖꯥꯠꯅꯤꯀꯣ ꯃꯣꯏ ꯁꯥꯏꯁꯤꯗ ꯑꯗꯒꯤ ꯗ꯭ꯔꯦꯁ ꯃꯛꯇ ꯑꯣꯏꯔꯣ ꯑꯗꯒꯤ ꯕꯥꯔꯗꯦꯒꯤ ꯒꯤꯐ ꯃꯛꯇ ꯑꯣꯏꯔꯣ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯆꯥꯃꯤꯟꯅꯧ ꯈꯣꯠꯃꯤꯟꯅꯧ ꯀꯥꯏꯅꯒ ꯑꯗꯩ ꯀꯣꯏꯕꯒ ꯆꯠꯇꯅ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯦ ꯒꯥꯔꯤꯒ ꯄꯨꯔꯛꯇꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯔꯛꯑꯣ ꯀꯥꯏꯅ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯄꯥꯡꯊꯣꯛꯎꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃꯁꯤꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯅꯤ ꯈꯪꯗꯦ ꯀꯣꯏꯅꯕꯒꯤ ꯅꯨꯡꯁꯤꯅꯖꯩꯅꯤ ꯈꯪꯗे ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯅꯨꯄꯤꯁꯦ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏ ꯁꯥꯏꯁꯦ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯂꯒ ꯍꯥꯏꯗꯤ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯇꯥꯡ ꯑꯆꯥꯎ ꯄꯤꯖꯔꯦ ꯑꯗꯩ ꯒꯤꯐꯀ ꯀꯩꯒ ꯄꯤꯔꯛꯄꯗꯨꯗ ꯂꯩꯀꯥꯏꯒ ꯑꯣꯏꯔꯦ ꯏꯕꯨꯡꯁꯦ ꯃꯥꯒ ꯅꯨꯡꯁꯤꯅꯕꯗꯤ ꯀꯩꯝꯇ ꯀꯥꯟꯅꯗꯦꯅꯕꯨ ꯈꯜꯂꯤꯕ꯭ꯔꯥ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯍꯦꯟꯕ ꯄꯥꯝꯃꯤꯗꯅꯀꯣ ꯑꯗ ꯑꯍꯦꯟꯕ ꯄꯥꯝꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯨ ꯃꯥꯁꯨ ꯃꯣꯏ ꯃꯔꯤ ꯃꯇꯥꯅ ꯁꯦꯝꯕꯤꯔꯤꯕ ꯈꯪꯅꯍꯜꯂꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒ ꯀꯣꯏꯗꯅ ꯂꯥꯡꯅ ꯆꯠꯇꯅ ꯇꯧꯖꯥꯠꯅꯤ ꯑꯗꯩ ꯐꯣꯟꯒꯁꯦ ꯑꯅꯤ ꯄꯥꯏꯗꯅ ꯈꯣꯠꯇꯅ ꯑꯅꯤ ꯄꯥꯏꯔꯤꯁꯤꯅ ꯀꯣꯟꯅ ꯈꯪꯅꯕ ꯅꯨꯄꯥꯗꯨꯅ ꯂꯩꯔꯒ ꯄꯤꯕꯤꯔꯛꯄꯖꯥꯠꯅꯤꯗ ꯑꯗ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯏꯕꯨꯡꯁꯦ ꯃꯥꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯄꯨꯔꯥ ꯖꯦꯔꯣ ꯅꯣꯂꯦꯖꯅꯤ ꯃꯉꯣꯟꯗ ꯀꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯃꯥꯅ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯣꯏ ꯁꯥꯏꯁꯤꯅ ꯐꯖꯕꯤ ꯁꯥꯒꯠꯇꯅ ꯅꯨꯄꯥꯁꯦ ꯀꯣꯏꯗꯅ ꯈꯣꯠꯇꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯏꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯍꯥꯟꯕꯗꯗꯤꯀꯣ ꯏꯕꯨꯡꯁꯤꯁꯨ ꯈꯪꯉꯝꯃꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯅꯤꯝꯐꯨ ꯇꯥꯔꯛꯄꯗꯒꯤ ꯃꯥꯁꯤ ꯅꯣꯡꯃ ꯌꯥꯝ ꯊꯤꯅ ꯈꯠꯅꯩ ꯍꯥꯏꯌꯦꯕꯀꯣ ꯃꯣꯏ ꯁꯥꯏꯁꯤꯒ ꯍꯦꯛꯇ ꯑꯔꯣꯏꯕꯤ ꯈꯨꯈꯠꯅꯅꯤ ꯑꯗꯩ ꯐꯣꯟꯁꯤꯁꯨ ꯆꯦꯛ ꯇꯧꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯣꯏꯅꯕꯒꯤ ꯈꯣꯠꯄꯒꯤ ꯇꯦꯛꯁ ꯊꯥꯅꯕ ꯊꯦꯡꯅꯔꯝꯕꯖꯥꯠꯅꯤ ꯃꯥꯗꯤ ꯑꯗꯩ ꯃꯥꯅ ꯅꯨꯃꯤꯠꯁꯤꯗ ꯁꯥꯎꯗꯅꯀꯣ ꯐꯣꯟꯁꯦ ꯂꯪꯊꯣꯛꯇꯦꯗ ꯈꯥꯛꯄꯅꯤ ꯂꯨꯈꯝꯁꯤꯗ ꯑꯅꯤꯔꯛ ꯊꯥꯒꯤ ꯍꯥꯏ ꯃꯥ ꯏꯕꯨꯡꯁꯤꯅꯀꯣ ꯃꯣꯏ ꯁꯥꯏꯁꯤꯗ ꯄꯦꯟꯃꯟꯗꯕꯒꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯕꯖꯥꯠꯅꯤꯗ ꯁꯤꯗꯒꯤ ꯐꯅ ꯀꯨꯏꯅꯀꯣ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯈꯤꯗꯦ ꯏꯃꯨꯡꯁꯤꯅꯁꯨ ꯐꯥꯎꯒꯦꯅ ꯈꯜꯂꯨꯗꯦ ꯅꯨꯄꯤꯁꯤꯅꯁꯨ ꯐꯥꯎꯔꯛꯇꯦ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯖꯔꯒ ꯍꯔꯥꯎ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯦ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯄꯗꯒꯤꯗꯤ ꯂꯣꯏꯅꯅꯤꯡꯗꯕ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯕꯁꯤꯗ ꯏꯕꯨꯡꯁꯤꯒꯤ ꯊꯃꯣꯏꯅꯁꯨ ꯏꯄꯦꯟ ꯄꯦꯟꯖꯗꯕꯗꯨ ꯑꯣꯏꯌꯦꯕ ꯃꯥꯁꯦ ꯏꯕꯨꯡꯁꯤꯅꯁꯨ ꯍꯥꯏꯈꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯃꯣꯏ ꯁꯥꯏꯁꯤꯗ ꯍꯥꯏꯇꯥꯔꯦ ꯅꯪꯒ ꯑꯩꯒꯁꯦ ꯌꯨꯝꯕꯥꯟ ꯃꯔꯤ ꯂꯩꯅꯔꯕꯅꯤ ꯇꯁꯦꯡꯅ ꯃꯤꯃꯥꯡꯗ ꯊꯣꯛꯑꯒ ꯂꯨꯍꯣꯡꯗꯦ ꯍꯥꯏꯕꯗꯨ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯅꯪꯁꯦ ꯃꯧꯒꯤ ꯁꯤꯡꯗ ꯆꯠꯂꯕꯅꯤ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯈꯣꯠꯂꯣꯒ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯄꯩꯁꯥ ꯊꯥꯗꯕꯗꯨ ꯍꯦꯜꯂꯛꯏꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯉꯥꯡꯅ ꯁꯛꯅꯕꯁꯤꯕꯨ ꯁꯨꯡꯌꯥ ꯌꯥꯔꯛꯇ꯭ꯔꯕ ꯃꯣꯏ ꯁꯥꯏꯁꯤꯅꯀꯣ ꯈꯤꯇꯪ ꯍꯦꯛ ꯁꯥꯎꯅꯔꯒꯅ ꯐꯣꯟꯗ ꯕ꯭ꯂꯣꯛ ꯍꯦꯛ ꯄꯤꯁꯜꯂꯛ ꯑꯗꯩ ꯑꯣꯐ ꯍꯦꯛ ꯊꯝꯖꯟ ꯇꯧꯔꯕꯖꯥꯠꯅꯤ ꯀꯣꯏꯅꯩ ꯀꯣꯏꯅꯗꯦ ꯅꯨꯡꯁꯤꯅꯗꯦꯅꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯒꯤ ꯄꯥꯎꯈꯔ ꯐꯥꯎꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯏꯕꯨꯡꯁꯦ ꯃꯥꯁꯨ ꯗꯞ ꯇꯧꯁꯟꯕꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯀꯣꯏꯕ ꯃꯇꯝ ꯅꯠꯇꯦ ꯅꯪꯅ ꯑꯇꯣꯞꯄ ꯀꯣꯏꯕ ꯀꯥꯟꯗ ꯅꯪꯁꯨ ꯍꯤꯡꯉꯣꯏ ꯑꯗꯨꯒ ꯑꯩꯁꯨ ꯍꯤꯡꯉꯣꯏ ꯈꯣꯠꯂꯣꯏ ꯈꯔ ꯑꯀꯟꯕ ꯋꯥ ꯍꯥꯏꯌꯦꯕꯀꯣ ꯏꯕꯨꯡꯁꯤꯅꯀꯣ ꯃꯥ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯗꯩ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯄ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯁꯨꯀꯣ ꯑꯗꯩ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯄꯣꯏ ꯀꯩꯕꯣꯏ ꯃꯥꯗꯤ
ꯀꯣꯟꯅ ꯈꯪꯅꯕ ꯅꯨꯄꯥꯁꯤꯗꯀꯣ ꯁꯦꯡꯉꯕꯖꯥꯠꯅꯤ꯫ ꯁꯦꯡꯉꯤꯕ ꯅꯨꯃꯤꯠꯁꯦ ꯏꯕꯨꯡꯁꯦ ꯃꯥꯁꯦ ꯑꯍꯥꯟꯕꯗ ꯄꯥꯎꯁꯦ ꯇꯥꯔꯝꯗꯦꯕꯀꯣ, ꯍꯥꯃꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯇꯨꯝꯃꯝꯗꯥꯏꯗꯕꯨ ꯑꯣꯏꯔꯣ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯁꯤꯕꯨ ꯀꯥꯏꯅ ꯈꯜꯂ ꯀꯥꯟꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅꯀꯣ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯛꯑꯦꯕ, ꯅꯣꯏ ꯁ꯭ꯋꯥꯏꯗꯣ ꯆꯦꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯁꯦ ꯅꯪ ꯀꯩꯝ ꯄꯥꯎ ꯇꯥꯗ꯭ꯔꯥ ꯈꯣꯠꯇ꯭ꯔꯥꯅ꯫ ꯃꯥꯁꯦ ꯑꯍꯥꯟꯕꯗꯤ ꯐꯥꯒꯤ ꯃꯥꯜꯂꯝꯃꯦꯕ ꯏꯕꯨꯡꯁꯦ, ꯑꯗꯣ ꯃꯃꯥꯟꯅꯕꯅ ꯌꯥꯝ ꯐꯖꯅ ꯁꯦꯔꯤꯌꯁ ꯇꯥꯅ ꯍꯥꯏꯔꯛꯄꯗꯤ ꯃꯥꯁꯦ ꯄꯥꯈꯠꯇꯅ ꯃꯥꯏ ꯇꯧꯐꯝ ꯈꯪꯗꯦꯗꯤ ꯆꯦꯟꯕ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯀꯞꯄꯦ ꯍꯥꯏ꯫ ꯇꯁꯦꯡꯅ ꯃꯥꯒꯤꯅꯦꯅ ꯈꯟꯖꯔꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕ ꯍꯥꯏꯁꯦ, ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄ ꯅꯠꯇꯕ ꯑꯍꯤꯡꯗꯨꯃ ꯂꯩꯃꯤꯟꯅꯒꯅꯤ ꯈꯟꯕꯗ ꯃꯥꯁꯦ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ꯫ ꯑꯗ ꯋꯥꯈꯤꯕꯁꯤ ꯇꯁꯦꯡꯅ ꯌꯨꯗ ꯃꯥꯗ ꯊꯛꯆꯜꯂꯁꯨ ꯍꯥꯏꯇꯥꯔꯦꯅꯦ, ꯉꯥꯎꯉꯩ ꯇꯨꯉꯩ ꯊꯛꯆꯜꯂꯁꯨ ꯀꯥꯎꯕꯗꯤ ꯂꯩꯇꯦ, ꯃꯁꯥ ꯈꯛꯇꯅꯤ ꯍꯩꯔꯪ ꯇꯨꯔꯪ ꯆꯠꯍꯧꯕ, ꯋꯥꯈꯜꯗꯒꯤꯗꯤ ꯑꯗꯨꯝ ꯃꯣꯏꯁꯥꯒꯤ ꯋꯥꯈꯜ ꯃꯃꯤ ꯃꯥꯒꯤ ꯁꯛꯇꯝ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯤꯁꯦ꯫ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯆꯥꯡ ꯑꯃꯕꯨꯀꯣ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯀꯣꯏꯆꯠ ꯆꯠꯂꯒ ꯑꯉꯥꯎꯕꯗꯨꯅ ꯈꯥꯡꯉꯦ꯫ ꯑꯩꯅ ꯉꯁꯤ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯃꯪ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯅꯤꯀꯣ, ꯃꯪ ꯑꯣꯏꯔꯝꯃꯗꯤ ꯀꯥꯏꯅ ꯈꯟꯕ꯫ ꯑꯗꯩ ꯑꯃꯨꯛꯁꯨ ꯌꯥꯝ ꯊꯤ ꯁꯥꯎꯅꯤꯡꯕ ꯆꯠꯂꯨꯔꯒ ꯑꯩꯁꯦ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯔꯁꯤꯔꯥ ꯀꯥꯏꯅ ꯑꯃꯨꯛ ꯈꯟꯈꯤꯕ꯫ ꯏꯕꯨꯡꯁꯤꯅ ꯈꯜꯂꯤꯁꯤꯅ ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯃꯐꯥꯎꯗ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯃꯁꯥꯒꯤ ꯏꯖꯠꯇꯣ ꯀꯩꯝꯇ ꯉꯥꯛꯇꯕꯒꯤ ꯇꯥꯏꯞ, ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯐꯥꯏꯠꯀ ꯁꯦꯠꯇꯣꯛꯈꯤꯕꯁꯦ ꯃꯥꯏ ꯊꯃꯣꯏꯅ ꯌꯥꯝ ꯄꯦꯟꯖꯗꯕ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨ ꯐꯥꯎꯈꯤ꯫ ꯑꯗꯩ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏ ꯑꯣꯏꯕꯅꯤꯅ ꯋꯥ ꯂꯥꯎꯅꯕꯁꯨ ꯌꯥꯗ꯭ꯔꯦ, ꯑꯗꯒꯤ ꯏꯕꯨꯡꯁꯨ ꯍꯥꯏ ꯋꯥꯅꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯥꯏ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦ꯫ ꯃꯥꯅ ꯐꯖꯗꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯨꯕꯗ ꯑꯗꯨꯝ ꯆꯣꯞꯄꯗꯣ ꯆꯣꯞꯅꯗꯣꯏꯅꯤ꯫ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯖꯕ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯗꯤ ꯑꯣꯏꯔꯔꯣꯏꯗꯅꯀꯣ꯫ ꯑꯗꯨꯏ ꯃꯥꯁꯦ ꯀꯞꯄꯒ ꯌꯥꯝ ꯂꯦꯟꯒꯦ ꯍꯥꯏꯀꯣ, ꯃꯃꯥꯟꯅꯕ ꯀꯩꯀꯥꯅꯁꯨ ꯌꯥꯝ ꯊꯦꯝꯖꯤꯟꯕ ꯌꯥꯏ ꯏꯕꯨꯡꯁꯦ ꯃꯇꯝꯗꯨꯗ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯗꯒꯤ ꯃꯥꯁꯦ ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯒꯦ ꯃꯥꯅ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦꯀꯣ꯫ ꯆꯦꯟꯈ꯭ꯔꯕꯗꯩ ꯁꯨꯝ ꯊꯦꯡꯅꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯈ꯭ꯔꯦꯕꯀꯣ, ꯃꯣꯏ ꯁꯥꯏꯁꯦ ꯌꯥꯝ ꯀꯨꯏꯅ ꯐꯥꯗꯣꯛꯅꯔꯝꯗꯦ ꯍꯥꯏ, ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯗꯒꯤ ꯏꯕꯨꯡꯁꯤꯁꯨ ꯃꯥꯁꯨ ꯁꯨꯗꯤ ꯌꯥꯗꯦ ꯅꯣꯝꯗꯤ ꯌꯥꯗꯦꯀꯣ, ꯐ꯭ꯔꯤꯗ ꯄꯪꯂꯩ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤ나 ꯃꯥꯁꯦ ꯇꯦꯛ ꯑꯐꯪꯕ ꯊꯕꯛꯁꯦ ꯁꯨꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯔꯦ꯫ ꯁꯤꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜꯁꯦ ꯃꯥꯁꯦ ꯁꯨꯀꯟ ꯈꯟꯗ꯭ꯔꯦꯕ, ꯄꯛꯆꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯂꯥꯡꯗꯕ ꯈꯣꯠꯇꯕ ꯃꯇꯧꯁꯤꯅꯁꯨ ꯐꯪꯗ꯭ꯔꯤꯅꯤ ꯈꯪꯗꯦꯀꯣ, ꯀꯣꯏꯅꯕꯁꯤꯗ ꯀꯨꯏꯅꯁꯨ ꯆꯠꯇꯕꯗꯣ ꯑꯣꯏꯌꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯗꯨꯝ ꯂꯨꯍꯣꯡꯈ꯭ꯔꯦꯀꯣ ꯅꯨꯄꯤꯁꯦ꯫ ꯏꯕꯨꯡꯁꯦ ꯈꯛꯇꯪ ꯑꯗꯨꯝ ꯀꯞꯄꯒ ꯂꯦꯜꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ, ꯃꯥꯒꯤ ꯊꯣꯛꯄ ꯍꯤꯡꯅꯈ꯭ꯔꯦꯀꯣ꯫ ꯏꯕꯨꯡꯁꯤꯁꯨ ꯃꯥꯁꯨ ꯁꯦꯟ ꯅꯨꯡ ꯇꯥꯟꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯈꯔ ꯂꯥꯡꯐꯝ ꯊꯣꯛꯄ ꯂꯥꯡꯉꯒ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯒ ꯍꯤꯡꯉꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯑꯀꯥꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦꯕ, ꯑꯦꯛꯁ ꯇꯥꯔꯦꯀꯣ ꯏꯕꯨꯡꯁꯤꯒꯤꯗꯤ꯫ ꯑꯦꯛꯁꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯂꯩꯔꯦꯗ, ꯍꯜꯂꯛꯑꯒ ꯄꯥꯎ ꯅꯨꯡ ꯍꯥꯏꯐꯦꯠ ꯇꯥꯟꯅꯕꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯃꯥꯕꯨ ꯃꯣꯏꯊꯦꯝ ꯇꯧꯕꯤꯔꯤꯕ ꯅꯨꯄꯥꯁꯦ, ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯁꯦ, ꯁꯤꯁꯦ ꯑꯗꯨꯝ ꯐꯖꯅ ꯉꯥꯎꯁꯟꯅꯕ ꯃꯤꯑꯣꯏꯕꯖꯥꯠꯅꯤꯗ꯫ ꯏꯅꯥꯛ ꯀꯩꯔꯥꯛꯄꯨꯗꯤ ꯈꯔ ꯑꯍꯜ ꯂꯃꯟ ꯊꯝꯕꯤꯔꯝꯕꯒꯤ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯕ, ꯑꯗꯨꯒ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕꯗꯗꯤ ꯌꯥꯝ ꯋꯥꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯀꯣ ꯃꯣꯏꯒꯤ ꯋꯥꯔꯤꯁꯤꯗ꯫ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯥꯏꯅꯔꯒ ꯍꯥꯏꯇꯥꯔꯦꯅꯦ, ꯈꯥꯏꯅꯔꯒ ꯍꯜꯂꯛꯑꯒ ꯂꯩꯔꯦ꯫ ꯑꯗꯩ ꯏꯕꯨꯡꯁꯦ ꯃꯥꯁꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤꯀꯣ, ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯃꯨꯛꯁꯨ ꯈꯟꯕꯗꯣ ꯑꯩꯒꯤ ꯂꯥꯟꯖꯗꯕ ꯑꯩꯁꯦ ꯅꯪꯅ ꯑꯍꯦꯟꯕ ꯊꯤꯔ ꯆꯠꯈꯤꯕꯅꯤꯅꯀꯣ, ꯄꯦꯟꯗꯗꯅ ꯅꯪꯁꯨ ꯏꯁꯣꯔꯅ ꯋꯥꯔꯛꯏꯅꯤ ꯀꯥꯏꯅꯒ ꯈꯟꯕ ꯃꯇꯥꯡꯁꯨ ꯌꯥꯎꯈꯤꯕ ꯏꯕꯨꯡꯁꯤꯅ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯅꯨꯄꯤꯗꯣ ꯍꯜꯂꯛꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯣ ꯐꯪꯉꯦꯗꯅ꯫ ꯑꯗ ꯌꯥꯝ ꯄꯛꯇꯕ ꯑꯃ ꯍꯥꯏꯔꯗꯤ ꯅꯨꯄꯤꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯏꯕꯨꯡꯁꯤꯗ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯆꯥꯛꯁꯪꯗ ꯀꯩꯗꯒ ꯋꯥꯒ ꯂꯣꯏ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯔꯦ꯫ ꯑꯩꯁꯦ ꯎꯏꯈꯠꯂꯛꯑꯕꯅꯤ ꯇꯨꯝꯅꯤꯡꯈꯠꯂꯛꯑꯦꯕꯀꯣ, ꯍꯨꯏ ꯈꯣꯡꯕꯁꯤꯗ ꯈꯪꯉꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯕꯗꯣ, ꯎꯏꯅ ꯄꯥꯕ ꯄꯥꯎ ꯐꯥꯎꯔꯛꯅꯕ ꯌꯥꯝ ꯍꯥꯏꯗꯤ ꯐꯥꯎꯅꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦꯅꯦ, ꯅꯨꯄꯤꯁꯤꯅ ꯌꯥꯝꯅ ꯆꯝꯊꯣꯛꯅꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯇꯧꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯗꯩ ꯏꯕꯨꯡꯁꯤꯁꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ, ꯃꯥ ꯀꯥꯏꯅꯈꯤꯕꯗꯣ ꯀꯞꯆꯈꯤ, ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯗꯅ ꯍꯜꯂꯦ꯫ ꯍꯣꯏ ꯃꯥ ꯃꯔꯥꯏꯕꯛ ꯊꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒ ꯃꯧꯁꯤꯡꯗ ꯆꯠꯂꯕꯤ ꯃꯥꯅ ꯑꯃꯨꯛꯀ ꯎꯅꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯒꯗꯒꯦꯅ ꯃꯥꯁꯦ ꯈꯜꯂꯦꯕꯀꯣ꯫ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯦꯀꯣ, ꯃꯥꯅ ꯍꯜꯂꯛꯏꯁꯤꯕꯨ ꯑꯩꯒ ꯃꯥꯒꯀꯣ ꯑꯗꯨꯝ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯈꯤꯕꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯈꯪꯉꯛꯑꯒ ꯃꯤꯔꯥꯏꯕꯤꯔꯤ ꯖꯥꯠꯂꯥ,
ꯑꯗꯨ ꯑꯣꯏꯔꯤꯖꯥꯠꯂ ꯀꯥꯏꯅ ꯈꯜꯂꯦ ꯑꯗꯩ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯑꯩꯅꯗꯤ ꯂꯥꯟꯕ ꯅꯠꯇꯦ, ꯑꯩꯅ ꯂꯥꯟꯕ ꯑꯣꯏꯔꯒꯗꯤ ꯃꯁꯥꯒꯤ ꯃꯔꯥꯟꯗꯣ ꯌꯥꯖꯒꯦ, ꯑꯗꯨꯒ ꯃꯥꯅ ꯑꯍꯦꯟꯕ ꯄꯥꯝꯃꯒ ꯏꯕꯨꯡꯁꯦ ꯂꯪꯊꯣꯛꯑꯝꯃꯒ ꯅꯨꯄꯤꯗꯨꯅ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯆꯠꯈꯤꯕꯅꯤꯅ, ꯑꯦꯛꯁꯇꯨꯅ ꯀꯣ ꯆꯠꯈꯤꯕꯅꯤꯅ ꯃꯥꯁꯦ ꯑꯃꯨꯛꯁꯨ ꯃꯧꯁꯨ ꯑꯣꯏꯔꯕꯅꯤꯅ ꯂꯧꯅꯤꯡꯗꯕꯀꯣ, ꯂꯧꯅꯤꯡꯗꯕ ꯃꯥꯁꯦ ꯈꯪꯖꯅꯗ ꯎꯁꯟꯅꯗ ꯑꯗꯨꯝ ꯂꯩꯀꯣ. ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯔꯦ. ꯑꯗ ꯈꯔ ꯂꯩꯔꯒꯕꯨꯗꯤ ꯃꯣꯏ ꯁ꯭ꯋꯥꯏꯗꯣ ꯑꯗꯨꯝ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯒ ꯑꯗꯨꯝ ꯍꯟꯖꯟꯅꯈꯤꯕꯀꯣ. ꯅꯨꯡꯉꯥꯏꯕꯝꯗꯤ ꯈꯪꯗꯦ. ꯑꯗꯩ ꯅꯨꯄꯤꯁꯦ ꯀꯌꯥ ꯀꯣꯏꯁꯨ ꯀꯣꯏꯅꯤꯡꯗ꯭ꯔꯦ, ꯌꯥꯝ ꯆꯒꯠ ꯇꯧꯔꯨꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇꯦ. ꯍꯣꯏ ꯈꯣꯡꯐꯝꯗꯤ ꯄꯨꯂꯞ ꯁꯣꯏꯃꯤꯟꯅꯔꯤꯅꯤꯀꯣ, ꯏꯕꯨꯡꯁꯤꯅꯁꯨ ꯁꯣꯏꯔꯦ, ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯃꯥꯅ ꯍꯥꯟꯅ ꯍꯧꯔꯨꯕꯅꯤ, ꯌꯨꯝꯕꯥꯟ ꯃꯔꯤꯁꯨ ꯊꯝꯃꯨꯕꯗꯣ ꯅꯨꯄꯥ ꯃꯥꯅ ꯍꯥꯟꯅ ꯍꯧꯔꯨꯕꯅꯤ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯃꯥ ꯂꯥꯜꯂꯦꯅ ꯍꯥꯏꯌꯦꯕꯀꯣ. ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯗꯣ ꯊꯥꯡꯉꯨꯔꯒ ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦꯁꯦ ꯍꯥꯏꯅꯒꯗꯕꯅꯤ, ꯌꯥꯝ ꯍꯥꯏꯅꯔꯛꯏ. ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯕꯨꯡꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯈꯤꯔꯦ ꯍꯥꯏꯔꯗꯤ, ꯅꯨꯄꯤ ꯑꯐꯕ ꯃꯌꯥꯝꯕꯨꯗꯤ ꯂꯩ, ꯑꯗꯨꯏꯁꯨ ꯇꯟꯕꯗꯣꯀꯣ, ꯃꯁꯥ ꯃꯊꯟꯇ ꯌꯨꯝ ꯄꯥꯟꯕꯒꯁꯦ ꯇꯟꯖꯜꯂꯛꯄ. ꯃꯣꯏꯒꯤ ꯑꯦꯛꯁꯇꯨꯀꯣ ꯑꯗꯨꯁꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯔꯔꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗꯕ, ꯅꯨꯡꯁꯤꯔꯒꯦ ꯃꯥꯕꯨ ꯂꯧꯁꯜꯂꯒꯦ ꯍꯥꯏꯕꯒꯤ ꯊꯧꯅꯥꯃꯛꯁꯨ ꯑꯗꯨꯃꯛꯁꯨ ꯂꯩꯇꯕꯀꯣ ꯃꯥꯅ. ꯑꯗꯒꯤ ꯈꯟꯁꯨ ꯈꯜꯂꯦ ꯃꯥꯕꯨ ꯃꯄꯨꯔꯣꯏꯕꯅ ꯐꯨꯕꯤꯔꯝꯒꯗ꯭ꯔꯥ ꯆꯩꯕꯤꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯁꯨ ꯈꯜꯂꯦ ꯍꯥꯏ. ꯁꯤꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯕ ꯋꯥꯔꯤꯁꯦ. ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ, ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ, ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯔꯨꯔꯒꯗꯤ ꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯁꯤꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯑꯗꯨꯝ ꯂꯦꯜꯂꯦꯕ. ꯉꯁꯥꯏꯒꯤ ꯃꯣꯏ ꯑꯦꯛꯁꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯝ ꯂꯩꯈꯤꯕ ꯑꯣꯏꯔꯗꯤ ꯐꯕ, ꯋꯥꯈꯜꯁꯦ ꯃꯉꯣꯟꯗ ꯆꯔꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ. ꯑꯗ ꯃꯥꯅ ꯋꯥꯔꯤꯁꯦ ꯊꯥꯕꯤꯔꯛꯄꯒꯤ ꯃꯔꯝꯅꯀꯣ, ꯅꯨꯄꯥ ꯌꯥꯔꯤꯈꯩ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤꯁꯤꯡꯗ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯁꯤ ꯍꯥꯏꯕꯒꯤ ꯍꯩꯅꯕꯤꯁꯤ ꯊꯥꯗꯣꯛꯎ. ꯍꯣꯏ ꯃꯥꯁꯨ ꯂꯥꯜꯂꯨꯔꯦ, ꯑꯗꯨꯕꯨ ꯑꯗꯨꯅ ꯀꯣꯟꯅꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ. ꯑꯗꯨꯅ ꯍꯦꯛ ꯃꯟꯊꯥꯁꯨ ꯁꯥꯗ꯭ꯔꯦ, ꯀꯥꯏꯅꯃꯩꯆꯥꯛꯁꯨ ꯂꯥꯡꯗ꯭ꯔꯦꯀꯣ, ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤꯅꯐꯝ ꯊꯣꯛꯄꯗꯨ ꯅꯨꯡꯁꯤꯅꯕꯤꯌꯣꯅ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯏ. ꯐꯔꯦ, ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯇꯁꯦꯡꯅ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦꯕꯀꯣ, ꯇꯨꯝꯅꯤꯡꯅ ꯃꯌꯥꯝꯗ ꯋꯥꯔꯤꯁꯦ ꯁꯤꯌꯔ ꯇꯧꯕꯅꯤꯅꯅꯦ, ꯉꯁꯥꯏ ꯀꯩꯅꯣꯝ ꯍꯥꯏꯒꯗꯕꯗꯣ ꯆꯥꯛꯁꯪ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯦ. ꯎꯏꯅꯅꯦ ꯉꯁꯥꯏ ꯆꯥꯈꯤꯕ ꯍꯦꯟꯖꯥꯡꯗꯣ ꯃꯤꯠꯇ ꯎꯔꯛꯄꯗꯩ ꯆꯥꯛꯁꯪ ꯑꯣꯏꯕꯣꯏ ꯅꯤꯡꯉꯨꯔꯦ. ꯑꯗꯨꯅꯅꯦ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨꯀꯣ, ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯁꯣꯏꯕꯅꯤ, ꯎꯏꯕꯗꯒꯤ ꯁꯣꯏꯈꯤꯕꯗꯅꯤ ꯀꯣ. ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯤ, ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ.